ꯃꯤꯖꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯆꯣꯡꯊꯥꯝ ꯖꯣꯁ ꯇꯝꯊꯤꯅ ꯐꯨꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅ ꯍꯨꯏꯀꯞ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯍꯨꯏꯀꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯂꯩꯊꯥꯡꯕꯝ ꯃꯣꯅꯤꯀꯥ ꯀꯧꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 23ꯇ ꯍꯨꯏꯀꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯣꯡꯊꯥꯝ ꯅꯤꯜꯕꯤꯔꯒꯤ ꯃꯆꯥꯅꯨꯄꯥ ꯆꯣꯡꯊꯥꯝ ꯖꯣꯁ ꯑꯁꯤ ꯃꯤꯖꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯅ ꯐꯨꯕꯗ ꯅꯠꯇꯅ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯊꯥꯗꯣꯔꯛꯄ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯜꯂꯝꯕ ꯇꯧꯗꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯐꯥꯔꯒ ꯐꯨꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯃꯔꯥꯜ ꯐꯅ ꯂꯩꯔꯕꯁꯨ ꯁꯣꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯔꯝ ꯆꯥꯗꯅ ꯏꯔꯥꯡ ꯊꯣꯛꯄꯅ ꯃꯤꯌꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯀ꯭ꯂꯕ ꯂꯩꯔꯤꯕ ꯈꯨꯟ ꯃꯔꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯤꯗꯩꯗ ꯃꯣꯏꯅ ꯁꯤ ꯇꯧꯔꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯆꯥꯁꯦ ꯁꯨꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯄꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯇꯧꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯕꯈꯩ ꯈꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯩꯇꯩ ꯂꯤꯄꯨꯟꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯃꯆꯥ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯐꯠꯇꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯅꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯜꯂꯒꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯔꯝꯃꯒꯁꯨ ꯃꯍꯥꯛꯅ ꯐꯠꯇꯕ ꯇꯧꯔꯝꯃꯒꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯁꯤꯃ ꯇꯧꯔꯦ ꯏꯃꯥꯁꯤꯡ ꯅꯈꯣꯏꯒꯤ ꯅꯆꯥꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯊꯣꯡꯗ ꯊꯝꯖꯅꯤꯡꯉꯤ